अहानबदा मरुइबा पाव फोगाकचाव इखाइदा लैरिबा बैरिकेड लौथोकपगी खोंजंगदा मियामना सरुक याबियो हाइना कोकोमी विमेन विंगना फोंदोकलगली स्टेट की थाकता टीचर्स डे की थौरम पांथोखरे लमदम असिदा लैरिबा महैलोइसंग सिंह मालेम की थाकता पुखनबा होनगनी हाइना एजुकेशन मिनिस्टर ना फोंदोखरे नारायण सैनादा ngarang ahingsu kuki militant singa khuthoknakre Irang asida kuki jomi margi officers chamaga yankai taruk rom thabak kadana leiri Amadi Imphal East amasung Imphal West ko ina curfew hayengi oina komthokidre Bishnupur district ko ina su curfew komthokidre Kurumjari, ELITETV Manipuri pau meeting tabiri basingbo Wangkhem Chanura na taramnok jari. Housing mapung eba pau miyam da sandok na pizari. Fogakchaw ikai da lairiba barricade hayang soidana lauthok lagani haina amung hanangasi Kokomi women wing na akan mawafam thamlagli. Hiramasiga mari lainana lamfel patta laiba Kokomi gi office cha Kokomi women wing na pangthokiba pau gi mifam amada women wing asigi assistant coordinator RK Tharak Sana na fongdokibada central amadi state lengakta kayarak hana Fogakchaw ikai da lairiba barricade asi August contra fawgi manungda lauthokduna Churachandpur ga tainariba mafam da thambina ba haisaduna lakibani. Adubu hariba wafam sing asi mari leinaba singna thabak ta onthok piraktrabanina Kokomi na thamkiba wafam gi matungina hayang Fogakchaw ikai da lairiba barricade asi Kokomi amadi miyam ga loina na lauthok lagani hariba barricade asi laiganu haiba leite adubu hariba barricade asi Churachandpur ga tainariba mafam doina thambada Kokomi na athingba karisu leiroi hairaduna hayang Fogakchaw ikai ge barricade lauthokpage jangsan gadawriba khongjang asida Manipur da lairiba mipum khudimang na saruk yabiu haina su appeal tawrakli Gi laibiriba koi kaitian sing akoi gi ima sing kaitil gi ima sing loinana akoi gi tongan ba sinpamda laibiriba sinau punamaksu hairiba khongjang asida samsan gi sida yawbiraga mapung thaba akoi si akoi gi su kai gumba Kokomi na laptopkiba khudingmakse thabak oina onthoktabai yade haibagi pangdam sida akoi na hayengi khongjang si samsan jagadabani adubo Miyam ki support, miyam ki atungum ba support yakin nanti, akoi akoi na madu, kasih nama akoi mai papa, akoi gini na akoi madu yang madu samdaroi, atuna hayang ki kongjang cinta, akoi laibiri be isil nau si kajian ki masing, jadi mana sobat pirakanda, ayo ki puntara matoida, akoi kai ki hari ba akoi ni, Fogakchaw ikai sida miyam, puna mang laibiri atuna akoi puna, sikumba mereka pintu begitu begitu. Yamin na si hai buwa from siya koi Kokomi ki nupi ki women wing side ki koi niyam da koi Bharat के हाना के प्रेसिडेंट ओरमबदा नतना ओजा अमसु ओरमलबा डॉक्टर एस राधाकृष्णन की मपोक नुमित सेप्टेम्बर 5 बो टीचर्स डे हाइना थौरम चही खुदिंग के पांगथोकना लापगो ngasisu lenga के डिपार्टमेंट ऑफ एजुकेशन न सिंदुना स्टेट लेवल की थाकता टीचर्स डे की थौरम पांगथोकरे Manipur State Film Development Society ki holda pangthokiba thoram aduda Education Minister Thongnawjam Basanta Kumar, Education S ke Commissioner H Gyan Prakash, IAS University and Higher Education ki Director Dr. Rangitavali Wangkhem, Manipur University ke Vice Chancellor Paunam Kunindro amadi Education S ke Director L Nanda Kumar na thoram mapu oina saruk yakhi. Thauram aduga mari lainana laikhidraba Dr. S Radhakrishnan ki photo da laishu katuna ikai khumnabu utke. Tamfashna Girls Higher Secondary ki mahairi singna state asigi isai ama oriba sana leibak Manipur saktuna thauram adu hodoki.
Thauram adugi saruga mo ina chahi asigi oina National Teachers Awards khangatpada yauraklaba Chingmai Upper Primary School gi primary teacher Kaibulam Jaw Mayai Likai dagi Ningombam Bizoy amadi State Teachers Award fanglaba Oza Mari gi mafamda sel gi mana piduna ikai khumnabu utki. Masida natana chahi asigi oina State asigi College Award fanglaba College manga dasu mana mathum piduna pukning thogatki. Council of Higher Secondary na lauba COSEM examination da chahi asigi lenga ki afaba mahiroi puthokpagi damak TZ Higher Secondary School amadi CC Higher Secondary School anibusu selgi mana piduna pukning thogatki. Thauram aduga mari leinana Minister TH Basanta Kumar na phongdokhibada leibak ama chawkhatpa matamda mahairoi singi achoba thodang sing yamna maru oi. Masi pumnamak makhoibu lamjingadoriba oja sing asinani. Oja haiba asi lairik khaktamak takpa adunate masimangna oja singbu ahum suba parents saina miyamna launaribani. Mahairoi singi laisang ama oriba mahairoi sangsing asusu chawkhatpa haibasisu tangai fade. Maramasina lamdam asida lairiba school sing malem gi thakta pukhatna ba honaragani haraduna education gi lamda lairiba singna ama toina kathokpada loinana honamina ba changi haina so phongdokhi. The role of teachers and students are going to be very critical in this. And while the people of Manipur can take pride in the export of our culture, talent, because we have all globally renowned, artists and all that, sports persons, we must open ourselves also to socio-cultural introspection and acquire a healthy appreciation of other cultures. There is much to learn from other cultures too. We have no culture that we learn to. For example, if you look at Japan, for instance, appreciate public cleanliness and politeness. Mingon be bhar to ba akhigi yam nan lu nan akhigi environment aigi own yum dana taba environment so clean oin thamase. From Japan we can learn that. Switzerland gi democratic devolution of power. Karma each individual is empowered and know how to exercise their democratic rights. England gi kari tambaya cultural cosmopolitanism. Haibadi culture se mayam se laga exist I have said. That we can learn from England. Good things we should learn from other people, other cultures. Khutlai Paiba Kuki militant Singa Bishnupur District in Manung Chanba Naran Senata Kuthokna Rapa Numini Pani Sure. Ngarang Ahingsu Khutlai Paiba militant Singa Maite Kungapa Singa Leptana Kuthokna Kre Aduma Puthodo Oduda Nakalanida Asopangi Paudi Late. Thodoga Siga Mari Lanana Mafamaduda Leriba Aikogi Paumi Langamba Ayek Panga Aikogi reporter Risikas Nauremda Pirapa Paudam Taminasi. Nipani asida ngasiga thana numi nipani asida ko naran senahari mafam asida kuki militants na bom amadi topgan kya season aduna nomai kya amadi bom kya kapakuna misi mina kaya tholo fawda ngasi fawda dumang lady adubu loina na ko gi video journalist langam bagi pai ba camera da fawda ko nomai maruna panduna so open camera da nangki bagi wari su lai khre amadi masigi makata ra ko ina ngarang fawda ko kuki militants na bom da dum ka pale te adubu mafam adur lai ba ko gi video journalist langam ba amadi johnson ngasi fawda lady aduna aina hojik line da Langambani, Langambang Sigi, Nam for the cooking militants in a bomb and Tadar of the Chimbakiamum Tori, Haki Adubu, Tamna book with a parasol bomb the Chimbakiamum, Tadaban, getting number later, Brahibagi, Miokan, number lady, Hadana from Gropodile Adubu, Mapamadutan, Naran Senadana, Hojoji parasol bomb, Tadar Pole, Bramadi, Makoi drone sing Parapole, Bradi, Mapamaduki, Hojoji presence in areas of Fondopio. Narang so, and it's Hanjagra. Jane Lajero from Mase, Naran Sanagi Maning the Kaidane, Narang Numidam the Rain Hajakiba, Pau Dumani, Marita Avocanda, Mashimo Tam Capsum Bahor Podagi, Hogi, Manana Podaledo, Conduction Shibu, Aki to Popa, Aduga, Capsale, no machine rigging of Bahadana, and forcing the section around Lakutana, Labor, if you don't relay, Aduga Mashim Hatan and Nudang Hogi. Singla Avocanda, Anundangi Pung Nipan, Mapantara, Avocansida, Hogi, Masida, could be drawn Pashalapu Uraki, drone Asiakoi, Hambada, Uramde, Mambanina Adubu, Togadabu, Masati and Kabamatamda, Hogi, Asamba like Amaka, Titit, Kapasum Urapodagi, drones, Yakoi, Piri have a concubine, Masida drones, Ahambada, Amaka Urami, Madugi Makatana, drone, Humasuki, Adredo Huziki,
ꯔꯤꯁꯤꯀꯦꯁꯅ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯦꯔꯥꯁꯨꯠ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯔꯦ ꯅꯠꯇ꯭ꯔꯒꯅ ꯆꯤꯡꯅꯕ ꯂꯩ ꯍꯥꯏꯕꯁꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗ ꯄꯥꯏꯔꯛꯏꯕ ꯐꯤꯕꯝꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯡꯅꯕ ꯄꯣꯛꯏ ꯉꯔꯥꯡꯁꯨ ꯑꯌꯨꯛꯇ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯊꯣꯛꯅꯕ ꯑꯃꯗꯤ ꯀꯥ ꯍꯦꯟꯅ ꯂꯦꯞꯄ ꯂꯩꯇꯅ ꯀꯥꯞꯅꯕꯒꯤ ꯊꯧꯑꯣꯡ ꯂꯩꯇꯕ ꯑꯗꯨꯅꯤ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯉꯔꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯄꯨꯡ 3-4 ꯇꯥꯔꯛꯑꯕ ꯀꯥꯟꯁꯤꯗ ꯅꯣꯡꯃꯩ ꯈꯔ ꯀꯥꯞꯄ ꯍꯧꯔꯛꯑꯒ ꯅꯨꯡꯗꯥꯡ ꯑꯍꯤꯡ ꯑꯊꯦꯡꯕꯐꯥꯎꯗ ꯂꯦꯞꯄ ꯂꯩꯇꯅ ꯀꯥꯞꯅꯕ ꯑꯗꯨꯃꯛ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯉꯁꯤꯁꯨ ꯆꯤꯡꯅꯕ ꯂꯩ ꯃꯔꯝꯗꯤ ꯆꯤꯡꯅꯔꯤꯁꯤꯒꯤ ꯃꯔꯝꯗꯤ ꯉꯔꯥꯡ ꯑꯌꯨꯛꯇ ꯅꯨꯡꯊꯤꯟꯗ ꯇꯧꯗ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯇꯧꯔꯛꯄ ꯑꯗꯨꯃꯥꯏꯅ ꯉꯁꯤꯁꯨ ꯂꯥꯟ ꯍꯥꯏꯕꯁꯦ ꯊꯣꯛꯑꯣꯏ ꯍꯥꯏꯕ ꯂꯩꯇꯕꯅꯤꯅ ꯍꯧꯖꯤꯛꯁꯨ ꯉꯁꯤꯁꯨ ꯄꯨꯡ 3-4 ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯉꯔꯥꯡꯒꯤ ꯇꯧꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯗꯨ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯄ꯭ꯔꯖꯥ ꯑꯃꯗꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯁꯤꯅ ꯆꯤꯡꯅꯔꯤꯕꯁꯤ ꯉꯔꯥꯡ ꯇꯥꯖꯕ ꯄꯥꯎꯗ ꯑꯩꯈꯣꯏꯒꯤ ꯑꯁꯣꯝꯒꯤ ꯅꯔꯥꯟ ꯁꯦꯅꯥ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯀꯨꯀꯤꯒꯤ ꯈꯨꯜꯁꯤꯡ ꯑꯁꯤꯗ ꯀꯨꯀꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯍꯦꯟꯕ ꯀꯌꯥ ꯆꯪꯁꯤꯜꯂꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃꯁꯨ ꯐꯪꯕ ꯂꯩ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯆꯪꯁꯤꯜꯂꯒ ꯌꯦꯡꯕ ꯉꯝꯃꯨꯕ ꯅꯠꯇꯕꯅꯤꯅ ꯆꯪꯁꯤꯜꯂꯛꯑꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩ ꯏꯁꯥꯃꯛꯅ ꯀꯟꯐꯥꯔꯝ ꯇꯧꯕꯗꯤ ꯉꯝꯖꯗ꯭ꯔꯦ ꯊꯥꯒꯠꯆꯔꯤ ꯂꯥꯡꯉꯝꯕ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯣ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕꯁꯨ ꯑꯞꯗꯦꯠ ꯑꯗꯨꯝ ꯂꯩꯖꯒꯦ ꯂꯥꯡꯉꯝꯕꯅ ꯍꯧꯖꯤꯛ ꯐꯣꯡꯗꯣꯔꯛꯏꯁꯦ ꯃꯄꯥꯟ ꯂꯝꯗꯒꯤ ꯆꯪꯂꯛꯏꯕ ꯑꯩꯈꯣꯏꯒꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤ ꯉꯥꯛꯄꯒꯤ ꯐꯤꯕꯝ ꯑꯗꯨꯗꯤ ꯀꯌꯥ ꯇꯥꯗꯦ ꯍꯥꯏꯕꯒꯤ ꯐꯤꯕꯝ ꯑꯗꯨꯅꯤ ꯐꯣꯡꯗꯣꯛꯂꯤꯕꯁꯦ ꯑꯃꯗꯤ ꯂꯣꯏꯅꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯉꯔꯥꯡꯁꯨ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯦꯇꯦꯛ ꯀꯌꯥ ꯆꯠꯊꯔꯛꯄ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯌꯥ ꯃꯔꯨꯝ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯃꯩꯇꯩ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤ ꯖꯝꯖꯅ ꯂꯩꯖꯔꯤꯕ ꯈꯨꯟ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩ ꯀꯌꯥ ꯀꯥꯞꯁꯤꯜꯂꯛꯄꯅ ꯃꯤꯌꯥꯝꯁꯤꯡ ꯃꯤꯄꯥꯏꯕ ꯊꯣꯛꯅꯔꯦ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯃꯤꯠ 9 ꯆꯨꯞꯅ ꯅꯣꯡꯃꯩ ꯀꯥꯞꯅꯔꯁꯤ ꯐꯥꯎꯕꯗ ꯀꯔꯤꯃꯠꯇ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯑꯦꯛꯁꯟ ꯂꯧꯈꯠꯇꯕꯅꯆꯤꯡꯕ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯗꯁꯨ ꯄꯦꯟꯅꯗꯕ ꯑꯗꯨꯅꯤ ꯐꯣꯡꯗꯣꯛꯄꯤꯔꯤꯁꯦ ꯂꯥꯡꯉꯝꯕ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯀꯤꯗꯃꯛꯇ ꯂꯧꯖꯔꯛꯀꯦ ꯊꯥꯒꯠꯆꯔꯤ ꯂꯥꯡꯉꯝꯕ ꯊꯦꯡꯛ ꯌꯨ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯂꯣꯏꯁꯪꯁꯤꯡꯗ ꯊꯕꯛ ꯇꯧꯔꯤꯕ ꯀꯨꯀꯤ ꯖꯣꯃꯤ ꯃꯥꯔ ꯑꯣꯐꯤꯁꯔ 153 ꯔꯣꯝ ꯊꯕꯛ ꯀꯥꯗꯅ ꯂꯩꯔꯤ ꯍꯥꯏꯔꯤ ꯏꯂꯤꯠ ꯇꯤꯚꯤꯅ ꯐꯪꯕ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯊꯕꯛ ꯀꯥꯗꯅ ꯂꯩꯔꯤꯕ ꯀꯨꯀꯤ ꯖꯣꯃꯤ ꯃꯥꯔ ꯐꯨꯔꯨꯞꯀꯤ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ IAS ꯑꯣꯐꯤꯁꯔ 9, IPS ꯑꯣꯐꯤꯁꯔ 8, MCS ꯑꯣꯐꯤꯁꯔ 28, MPS ꯑꯣꯐꯤꯁꯔ 10, ꯃꯦꯗꯤꯀꯦꯜ ꯗꯣꯛꯇꯔꯁ 35 ꯔꯣꯝ, ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯦꯟड ꯍꯥꯌꯔ एजुकेशनꯒꯤ ऑफिशियल 8, वाटर रिसोर्सेस डिपार्टमेंट की इंजीनियर्स 5, MU के रजिस्ट्रार अमदी डिप्यूटी ऑफिशियल 2, एसोसिएट अमसुंग असिस्टेंट प्रोफेसर 28 अमदी मणिपुर फाइनेंशियल सर्विसेज के ऑफिसर 15 यावरी हाइरी इम्फाल ईस्ट डिस्ट्रिक्ट की यांगपोपी पुलिस स्टेशन के मनुंग चना लेरिबा चिंग नकनबा मैतै कुलसिंगदा कुकी खुदलाई पाइबसिना ngahak leitana nongmai kapsinba amadi chingkhong chingyada kumtharaktuna aki akhang pibagi thaudoksing leptri ngasi ayu pung 10 rom tarakpada sanasabi uyok chingda bunker sajinduna leiriba kuke militant singna sanasabi maitai khul tamna nongmai ron 5 rom kapsilakre adumapu thaudok aduda sanasabi khulge maikaida thoidopa aso opandi yaukidre nongmai kapagi makhol tabada hanadagi mi paiduna leiraba manak nakpagi prajasing safagadaba mafam singda lanjenaba hokre hari kuki khudlai paibasingna maikai adomda tattana kihan khanghanbagi thaudok leptana chatharakliba asina nakalani gi marakta chauna muknaba thoklakloi hainingai leite haina khulladugi miyoi singna fongdoklakpaga loinana haukhiba tha asigi anida kuki khudlai paibasina thamna pokpi khulgi chingyadagi khul tamna kumtharakpadagi mafam aduda leiriba security force singnasu position lauduna leinakhibagi thaudok leikrabani haina khunja singna paudam lapkhe कुकी एनपी टेक्नोपलना मोरेदगी थोक्लखिबा मैतै सिंगना पॉलिटिकल सॉल्यूशन अमा लाक्ट्रिङैदा चंगलकपा यारोय हाइना हाइरकपदा अंगकपा अमसुंग नोकनिंगबा फावी हाइना मैतै काउंसिल मोरेना फोंदोक्लगली हिरम असिगा मरी लेनना काउंसिल असिना ngarang थादोरपा चेरोल अमदा हाइ इंग सोक लिसिंग अमगा चमापा निम्फुगी ममांगदगे मोरेदा खुंदा लेतादुना लेरक्लबा मैतै सिंगबु मफम अदुदा अमुक चंगबदा मखोइदगी अयाबा लौगदबगुम nganglakpa asi ngakta pangamde मणिपुरगी मणिपुरी सिंगना मणिपुरगी मफम अमदा हेक्ता लेबगी हगलै मोरेदा मैतैना हंजिलकपा हाइबसी कुकीदगी अयाबा लौगदबा नत्ते हौजिक चथरिबा कांगलुकी मुकनबा असिगी मखा पोनबनी हाइरदुना ngarang ahan khaktama म्यांमारदगी
Ising ichagum thomzilakpa kuki singna Central Government ka chanare haibagi matagum Manipur gi maitai da usithawaida batawbadi apangba mi gi thawongni. Manipur gi maitai singi apunbada singna bagi fal soidana fanglakani hairi. Jerol asina makatana hai Kanglup masel nusi chanana hingmina bagi nungaibadu Kanglup khudimakna khangi. Adubu ngahak lairaga Nagada amuk Tangkhulda amuk Paiteda amuk hauzingna maitai ga amuk furup khudingmaka punna hingminaba pamdaba nakhoi khaktagi lamdam ama sembagi asa oiroidaba manglanda matam manghanganu hairaduna aikhoi Kanglup amatadasu singnaba pamjade. Iyumda hanjunbada kanadagi su ayaba lawbagi mathau tade haina su phongdoklakli. Paugi maraktana break amatang lominasi. Diabetes ka loina na hinglibusing tha amagi manungda fahanba ngamle. Khong hamba nungai tabasu namit mangani gi manungda fahanba ngamle. Piles haibadi nungsang nabasu chama da chama fahanba ngamle. Cholesterol wangba numit kunida normal oina lehenba ngamle. BP wangbasu tha amagi manungda normal da lehenba ngamle. Umnamak natural oiba anauba hidak makal singna laying jabani. Haksang da sokadaba side effect amata leite. Makatana hidak chabagi mathausu tararoi. Akopa moral gidamak ngasi maglengsin bidau Diabetes Hospital, Jennings Road near Punjab National Bank, Porompat. Planning to study outside Manipur? Are you confused about your college or university selection after 12? Manipur Edu Online provide assistance to help you. College or university selection, admission guidance, career counseling. Don't delay. For more details, kindly log into our website www.manipuredu.online, or you can also call us at 7628 960 947. Manipur gi ahanba dedicated cancer hospital AOI Babina Specialty Hospital da medical oncology, surgical oncology, advanced operation theater ga loinana cancer patients sing da affordable cost da mapung faraba care pisari. Side effect hantaba Manipur gi ahanba Lineage Halcyon radiation machine gi khudong chaba pangbigani. Cancer khangdoknaba amasung stage lepada sizinaba PET CT scan machine so hospital asida lady. Tumor board phamduna patient sing gi laying pathapta ahenba khudong chaba loinana health card ki khudong chaba su pisari. Mayam gi damak AOI Babina Specialty Hospital, Sajiwa, Kabisoi, Imphal East. Break matungda taramno cheri makataba pauda Manipur amasung Haryana da hauzik thokliba irang asi BJP gi communal oiba amasung fazadaba politics na thokan bani haina Tamil Nadu gi Chief Minister MK Stalin na phongdokre. Wafam asing asi mahaki Speaking for India koba broadcast series ki ahanba episode ta phongdokibani. Mahak na makatana hai India apunba bu BJP gi communal oiba amasung fazadaba politics na Manipur amadi Haryana state pu victim oheliba asigumna ohendana ba thinghauna ba thabak sing INDIA alliance na tawgadabani haiki. Imphal East ki mafam kharada kuki militant singna maitai gi yumda leisinduna leiriba si fawbada ngasigi paliba lengak na kari tawduna leiribage haina Apex Committee of Victim Villager gi convener Koijam Sarat maitai na phongdokre. Wafam asing asi Apex Committee of Villager na hausik lamdam asida thokliba irang asiga mari leinana governor da memorandum pisilaba matung paumi singa unaba amada phongdorakpani. Mahakna makha taraduna hai Kundrapam ACG manung jana lairiba Iko Sadu Yengkhuman Litan Pokpi Mairen Pad amadi Dolai Thabigi mafam singda kuke militant singna attack tawrokpadage mafam adugi khunja sing lanjinaduna mafam kayada hangliba relief camp singda leiri. Governor ga unaba da khunmari asidagi lanjinaba miyoi singi oinadi Dolai Thabi Gram Panchayat ke manungda oina temporary house sabiyu loinana safagadaba mafam asida security personnel singbushu thambiyu hairubada governor na thazaba pirakpagi damak governor bu thagatpa phongdokhi loinana Kundrapam ACG MLA na governor ga unambadu da Dolai Thabigi mafam aduda temporary house saba matamda lenga ki lam leitrabasu mahakna lam puthoke amadi governor ga unambadu da MLA na choba thaudang lawbagi MLA busu thagatpa phongdokhi. Mari kapung karaba hiroda ngasi ikaw hariba kudumenguman hariba jaga anisida ngasi state force ko rabasu central force osu pusalaganda megi tanghum da thokiba hudusing do asiboda akoi khoi michida
ꯑꯩꯒꯤ ꯃꯤꯠꯅ ꯑꯩꯒꯤ ꯈꯨꯡꯒꯪꯗꯨꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯂꯝꯕꯤꯗ ꯎꯕ ꯐꯪꯈꯤ ꯃꯁꯤ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠ ꯀꯔꯤ ꯇꯧꯔꯒ ꯂꯩꯕꯒꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯃꯁꯤꯒꯤ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯁꯤꯡꯗ ꯑꯩ ꯍꯪꯖꯅꯤꯡꯉꯤ ꯑꯗꯒꯤ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯀꯨꯀꯤꯁꯤꯡꯒꯤ ꯌꯨꯝꯁꯤꯡꯗꯗꯤ ꯑꯩꯈꯣꯏꯅ ꯆꯪꯉꯨꯕ ꯃꯇꯝꯗ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯑꯣꯏꯔꯁꯨ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯣꯏꯔꯁꯨ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯇꯥꯟꯊꯣꯛꯑꯦꯕ ꯑꯗꯨꯒ ꯏꯀꯧ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯗꯗꯤ ꯃꯩꯇꯩꯒꯤ ꯌꯨꯝꯁꯤꯗ ꯀꯨꯀꯤꯁꯤꯅ ꯆꯪꯁꯤꯜꯂꯒ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯁꯜꯂꯦꯕ ꯁꯤ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠ ꯀꯔꯤ ꯇꯧꯔꯒ ꯂꯩꯕꯤꯔꯤꯒꯦꯕ ꯃꯣꯏ ꯃꯅꯥ ꯇꯥꯗꯕ꯭ꯔꯥ ꯃꯣꯏ ꯎꯗꯕ꯭ꯔꯥ ꯃꯣꯏ ꯈꯪꯗꯕ꯭ꯔꯥ ꯃꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯉꯁꯤ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯁꯤꯅ ꯃꯁꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯁꯤꯟꯗꯣꯛꯄꯤꯒꯗꯕꯅꯦꯕ ꯃꯗꯨ ꯅꯠꯇꯕ ꯇꯥꯔꯕꯗꯤ victim ꯑꯣꯏꯔꯤꯕ ꯈꯨꯟꯖꯥ ꯃꯔꯤꯁꯤꯒ ꯂꯣꯏꯅꯔꯒ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯆꯦꯜꯂꯛꯏꯕ victim ꯃꯌꯥꯝꯁꯤꯒ ꯑꯩꯈꯣꯏ ꯃꯥꯟꯅꯔꯀꯥꯟꯗ ꯑꯀꯟꯕ ꯑꯩꯈꯣꯏ ꯈꯣꯡꯖꯪ ꯑꯃ ꯆꯪꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯝ ꯁꯥꯒꯅꯦꯕ ꯁꯔꯀꯥꯔꯅ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏ ꯌꯨꯝ ꯁꯥꯕꯤꯅꯤ ꯑꯗꯨ ꯇꯧꯕꯤꯅꯤ ꯍꯥꯏꯔꯒ ꯊꯦꯝꯃꯒ ꯊꯝꯕ ꯌꯥꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯗꯔꯀꯥꯔ ꯍꯧꯖꯤꯛ ꯗꯔꯀꯥꯔ ꯑꯣꯏꯕꯗ ꯑꯩꯈꯣꯏ ꯀꯔꯤ ꯍꯟꯅ ꯍꯥꯏꯒꯗꯕ ꯁꯔꯀꯥꯔꯅ ꯃꯁꯤꯐꯥꯎꯗ ꯑꯅꯧ ꯌꯥꯎꯗꯕꯗꯒꯤ ꯏꯕ ꯄꯥꯕ ꯅꯨꯡꯉꯥꯏꯇꯕ ꯃꯃꯤꯠ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯂꯩ ꯍꯟꯗꯛ ꯃꯤꯠ ꯅꯥꯔꯦꯒ ꯆꯨꯝꯅꯒꯤ ꯑꯥꯏꯗ꯭ꯔꯣꯞ ꯑꯃꯅꯤ ꯌꯦꯜꯂꯛꯑꯦ ꯂꯥꯛꯑꯦ ꯏꯔꯝꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯅ ꯃꯦꯗꯤꯀꯦꯜ ꯇꯤꯝꯁꯤꯡꯗꯁꯨ ꯍꯥꯏꯖꯔꯤ ꯌꯦꯡꯕ ꯂꯥꯛꯄꯤꯔꯒꯗꯤ ꯍꯤꯗꯥꯛ ꯌꯥꯎꯅ ꯈꯤꯇꯪ ꯂꯥꯛꯄꯤꯔꯒ ꯑꯩꯈꯣꯏꯒꯤꯁꯨ ꯍꯥꯟꯅꯗꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯅ ꯂꯩꯔꯤꯕ ꯑꯩ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯈꯣই ꯂꯩꯔꯤꯕ ꯏꯟꯃꯦꯠ ꯈꯨꯗꯤꯡꯃꯛꯇ ꯄꯨꯛꯅꯤꯡ ꯁꯣꯟꯊꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯌꯦꯡꯕꯤꯔꯛꯇꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯇꯧꯍꯟꯅꯤꯡꯗꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯐꯦꯕ꯭ꯔꯤꯀꯦꯇꯦꯠ ꯍꯥꯎꯁ ꯁꯥꯕꯒꯤ ꯃꯍꯨꯠꯇ ꯑꯩꯒꯤ ꯏꯔꯝꯗꯝꯗ ꯄꯤꯔꯁꯨ ꯄꯤꯛꯇ꯭ꯔꯁꯨ ꯃꯆꯥ ꯌꯨꯝ ꯃꯆꯥ ꯑꯃꯃꯝ ꯁꯥꯔꯒ ꯑꯩꯈꯣꯏꯁꯨ ꯊꯝꯖꯤꯟꯕꯤꯌꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯒꯦꯔꯥ ꯄꯤꯔꯣꯏꯔꯥ ꯑꯩꯈꯣꯏꯗꯤ ꯑꯩꯒꯤ ꯏꯔꯝꯗꯝꯗ ꯂꯩꯖꯒꯦ ꯁꯤꯔꯁꯨ ꯑꯗꯨꯗ ꯑꯗꯨꯝ ꯁꯤꯖꯒꯦ Committee against the legal notice by the IGR sought to Maheshwar Thaunaujamgi Mihut Kambu Amaga Manipuri Governor Anushya Uikega Unakre Unakiba Ajuda Manipurdagi Assam Rifles Lotho Manipurda NRC Chanahalu Amasung Su withdraw Tau Haiba Aiba Cherol Amasu Pisinki Unakiba Ajuda Committee Asigi member Ningthausam Kabitana Fongdorakpada Maheshwar the legal notice Pirakpagi Matangda Manipurdagi Assam Rifles Asi Lauto Pikro Assam Rifles na Kuki militants gi Michang Changle Habasi Khudam Changdam Laira Bani Haiki Amadi Governor Gi Maikai Digisu Pumnama Khanglambaga Loinana Governor na Security Advisor Oriba Kuldim Singha Unabiyo Nakoina Hariba Kudimak Center da Iba Chero Pisilage Miyamgi Ihul Khangna Thabak Tawgani Haina Thazaba Piraki Amadi Governor Gi Pautak Matungina Atuba Matamda Security Advisor ga Unana ba Hotnaragani Haiki Manipurda Santi Puraknabagidamag Maitai Diaspora Amadi Masi supporter listing amaga chahum ramna khutiak piduna Bharat ke Prime Minister Narendra Modi da ai bachero pisinduna khangan kre Prime Minister da pisin ki bachero aduda lamdam asida thokliba irang asi thingbaga loinana lamdam asigi lomi singbu ngakpi senbinaba amadi Manipurda khunda minarakliba furup singbu mahausa gi punsida hanjilakna basinbiyu haiba wafam sing thamki India ke G20 summit ke mifam gi thorang tawringaida Manipur da thokliba irang asina pangthokadoriba mifam asige pandam fangbada akaiba ma ohelagani haina fongdokhibaga loinana Manipur amasung India pumbagi nungsi chanaba puraknaba hotnaba oina state asida thokliba irang asige waroishinama puraknaba hotnabiu haiba wafam singsu palli Theatre Mirror Manipur Linkhat Piramba Laikhidraba Theatre Gilamda Saknairaba Padma Shri Ware Pannabagi Kachaba oina ngasi Ojagi Numit Thoram pangthokre Theatre Mirror na sinduna hauba marak Thingel Ngangom Lekai Imphal da leiba yumda pangthokiba thoram aduda Oja Ware Pannabagi photo da leisu katuna ikai khunna botki
Thauram aduda saruk yakiba saknairaba theater gi lamda thabak tawriba miyoi singna ozana ba warepana theater gi lamda kathokpaga loinana tauramba thabak thauram singsu singthaki. Moirang subdivision ge Takmu Water Sports Complex ta hangliba relief camp ta Mahiroi singi damak lairik tambada mathau tapa polam sing ngasi Rashtriya Swayam Sevak Sangha RSS Manipur Pranta amadi Seva Varti Manipur na punna mateng pangkre ngasi mateng pangkiba polam sing adu Shwatantriya Veer Safarkar Mandal Pune na sponsor tawrakibani hairi. Indian Army के retired Colonel Nectar Sanjan Bambu Manipur Police के senior SP combat ओइना थबक join तौक्रे Manipur Police के DGP ना थोपा order अमना Colonel Nectar Sanjan Bambu Manipur Police के senior SP combat ओइना August 18 join तौबगा लोइनना महाकना Manipur Police Training College MPTC पांगई के director दा report तौगनी महाक MPTC के director के मेजंग मखादा Manipur Police के personal सिंगबु special combat training पीबदा सिजनागनी हाइरी. Tara Chaisuna Lamdam Asida Lairiba Civil Society Organization, Clubs, Women, Youth, Amadi, Students Organization, Singda Apun Mami from Pangtok Tuna, Lamdam Asige Maite Yoba Ishuda Puna Chatmina Duna Amatoina Tabak Tomina Bagi Pausel Piragli. Hiramasiga Mari Lainana Tara Chaisuna Tagdola Pachirol Amada, Miamna Pamnari Bapunsin Bahibadu, Oitokna Bagidamak, Atubada Taragi Chaisuna Lamdam Asida Lairiba Organization, Singa. Closed door seminar atubada pangthok lagani hariba closed door seminar se pangthok tringai numit humni gi mamangda tara chaisu ge WhatsApp number 7005800396 tagi mari leinaba wahang sing hariba organization sing da thagani haina su khangalakli. Relief Committee Jenims ka kutsam naraga 10 bed ICU ge policy lead and program director Bisoya Loitong mamna donor oiduna September tang amada tera khongsang bi relief camp ki nupi macha amadi mahiroi sige mathau taba polam sing yauna nomada changraba yadro polam sing mateng pangkre tronglawi ge tongan mafam sing da changja fam lauduna leriba nupi macha singi cosmetic item pi khibaga loinana riot affected forum tronglawi ge kuthang da sel loina lupali sing taraga manga mateng panglam ki hairi. Mateng pangbirapagi damak inmate singna Bisoya Loitong mamamadi Relief Committee Jenims pusu thagat pa phongdok narakhe. Manipur da thokliba irang asina maram oiduna kuke militant singna mayum makai mai thado pikraba relief camp ta lanjena duna lairiba torbung gram panchayat ke miyoi singa kumbi kendra ge MLA S Premchandra yauna miyam gi oiba khana naina bagi mifam ama fogak chaw ikhai mamang community hall da pangthokre village volunteer force na sinduna ngasi pangthokiba miyam gi mifam aduga mari leinana MLA Sanasham Premchandra na phongdokibada irang asina maram oiduna kumbi kendra gi miyam gi amanga ta thokraba lanthum lengak na semgat sagana bakana honari relief camp sing da lairiba miyam asi masa masa gi maram damda natraga safagada ba mafam amada hanjina ba yum kai sing karamba mawongda semgat sagat kada bage haibadu kendra miyam gi apamba mawongda semgat sagana ba ngasi khana naira ba mifam asida pangthokpani amadi miyam gi apamba sing athuba matamda thabak ta onthokna ba lengak na taksin kani hairi. Akoi gi lamdam ne haiba akoi gi lamne haiba singduda makoina gadi mapoi lama phawba moina lobu ngamgado su laite lo su lawrai abdu su hai lamdam sibu nungsi ragadi pona pham lamdam se asen ba ima laiba ngai pona pham lamdam ne sina khalagadi media da natragna kana kana ko tongan tongan ba misingna table da phamaga du mayum da phamaga Facebook da social media singda pangi da iba MLA Harjupata su kumbi kende 27,000 something like voter na yar ga kare MLA Madam Sabne MLA da saiba aduga MLA singdu kai dawi khangdaba Madam Sabne saidu no maram oiraga ai gu thamoi sengna nungsiba ai gu dmukta sirane lepa ai gu malising kayana challenge tawraga di santi di lairi lalung lakane ba khoi base ana khuraki ina lai saba dawi gano
ꯍꯧꯈꯤꯕ ꯑꯣꯒꯁꯀꯤ 18ꯗꯒꯤ ꯍꯧꯗꯨꯅ ꯑꯣꯏꯅꯥꯝ ꯅꯝꯕꯣꯜ ꯑꯃꯗꯤ ꯀꯣꯟꯊꯧꯖꯝ ꯑꯦꯁꯤꯒꯤ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ 189ꯒꯤ ꯑꯄꯨꯟꯕ ꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯌꯨꯅꯥꯏꯇꯦꯗ ꯄ꯭ꯔꯣꯇꯦꯛꯁꯟ ꯀꯃꯤꯇꯤ ꯅꯝꯕꯣꯜꯅ ꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ, ꯃꯅꯤꯄꯨꯔꯗ ꯂꯩꯉꯥꯛ ꯑꯅꯤ ꯂꯩꯕ ꯌꯥꯔꯣꯏ, ꯃꯅꯤꯄꯨꯔꯗꯒꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯃꯔꯨꯐꯪꯅ ꯃꯨꯊꯠꯂꯨ ꯍꯥꯏꯕ ꯗꯤꯃꯥꯟ ꯇꯧꯔꯗꯨꯅ ꯅꯝꯕꯣꯜꯗ ꯆꯠꯊꯔꯛꯄ ꯈꯨꯊꯥꯡ ꯋꯥꯀꯠ ꯃꯤꯐꯝꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯣꯏꯅꯥꯝ ꯀꯕꯣ ꯋꯥꯛꯆꯤꯡ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ, ꯊꯤꯌꯥꯝ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ, ꯏꯔꯦꯡꯕꯝ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯁꯥꯕ ꯂꯩꯀꯥꯏ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 5ꯗꯒꯤ ꯍꯧꯗꯨꯅ ꯍꯌꯦꯡ ꯄꯨꯡ 5 ꯐꯥꯎꯕ ꯆꯠꯊꯒꯅꯤ꯫ कक्चिंग हाई स्कूल इंग 1994 मेट्रिक बेचना कुमसी चहीगी ओजागी नुमित बेच असिबु तापी तंबिरप्पा हौजिक हौजिक हिंदुना लेरिबा ओजा 10 गी मफमदा फीरोल चानबा हैरा अमदी निंगसिंग खुदुल ओइना लैहाव चारा अममम कत्तुना पांथोखरे। ngasiga thauramga mari lainana metric batch asigi president and munal meiteina haikibada oza amadi satra singi tana thana yadraba maribu punsinuna thamliba fajagraba ojagi numit asibu ngasidi lamdam asida fashion gi mawongda chatharakpusu yaure। Laibak asigi misingi chada kungamari oriba mahairui singda discipline amadi Bharatpu chaukhatpa laibak ama oihanaba aikoina Dr. Radhakrishnan na pamjaramba lambida chatpa mathau tai haina fongdoki। पात्सोई केंद्र के मनुंग चना लैरिबा नावरेमथोंग खुमनथेम लेकाई अमदी ताग्याल खोंगबा लेन नंबर 9 अमदी 10 खुदसमनदुना हौजिक लमदम असिदा कुकी सिंगना लाल हौरक्तुना चिंग अमदी तमगा ताइनाबा मफम सिंगदा खुलंगाक्तुना लैरिबा अवाबा तारबा मैते सिंगना लांजेनदुना मयुम मकैदा हंजिनबा फंगदना लैरिबा कदांगबंदा हांगलिबा रिलीफ कैम्पदा चतुना नोंगमदा चंगदबा याद्रुबा पोलम कया मतेंग पांगख्रे। मतेंग पांगबादुदा कदांगबंदा लैरिबा मैते सिंगी लाइफम सिंगदसु चतुना हौजिक थोकलिबा इरांग असिगे मतंगदा थौनी थौरमसु पांगथोखी। ngasiगी mateng pangbadudha yumlembam romitana fongdorokpada hauzik thokliba irang asina maram oiraga lamdam asibu kandaba yade haiduna khulse ngak senuna lairiba asida miyoiba amage minungsiga loinana arai leita thidana angam basel khainaduna mateng asi pangbani। hauzik thokliba irang asina angang singna mahai masing tamlaktaba thamari henjilakle amadi lamdam asida low sing uraga hingba lamdam amani maram aduna hauzik kukim terroristing asina thamari hena chingkhong chingyada leiriba maitai yung kaya mai tharakpa nongmai kaya kapsilakpa asida lanjena duna leiriba asida arai leita thidana angamba mateng pangbani amadi makhata nasu lal asina sokhalaba mafam singda chatuna mateng pangkhigani haina mahakna makhataki। ई नावरेम तोंग खुमनथेम लेकाई लेन नंबर ताइंग खोंगबा लेन नंबर 9 अमसुंग 10 गी इमा इबेन सिंगला पुनसिलगा angamba khara khaijannaraga kadangbangi sidaisda nga khulnga iba volunteer sing sidane angamba mateng kitang ngasi khogi tang kaya no siya tang banga tha mapan sidaisda laaga kitang angamba khara dang tawjaba lak pangbalak sabni tang megi tang ahum dagi ngasi bawba tha mari hela abasida irang se sunem nem dagai lairibase lan se praja amoina Manipur की पजामा अमा ओइना खोइना पामिसे शांति थुन हंजलकपा हानगी फिबम द हंजलगा ल युम लैबा फंगद्रिबा कदौरिबा मयामसे हानगी मफम द लैरगा लानसे थुना लोइबिरो खोइगी सरकार नसु येंगछनबिरगा कई तौबा याबगे हबदो अथुबा मतमदा अंगांजिंगे तुम चाबा खंगदगै लारि लाइसु तंबा फंगदना खरा अमा फंगवानी अयामबना फंगद्रिबसे मसी पुंबसे फंगहनबिदुना शांति ओइना लैबा फंगनबगी पाउगी मरकथना तेनबा ब्रेक अमा लौमिनसी। Admission open R&T Institute and Aviation Academy के लाकतोरी session 2023-24 के admission hauzare Institute as the Ministry of Corporate Affairs Government of India na well recognized tawraba amati 5 years service complete oiraba Manipur da amatangairaba Air Hostess Training Institute amani class 12 pass tawraba mahairoi singna tungi afaba career amati aviation industry da changningba singna ming chanbiba yaragani male and female punna apply tawba yaraba 10 to 15 years flying experience lairaba trainer singna train tawriba 100+ students placement pikraba institute asida tongan ba course sing khudong chaba leijari course sing atudi international air hostess training airport operation and staff training ground handling loina soft skill career counseling interview skill spoken English and Hindi grooming guest lecturer session resume making mock interview
service classes, first aid, interview preparation, Zumba class, swimming class amadi, airport visits, Institute asigi staff singa loinana placement assistance ki damag Imphal amadi atopa state sing dasu khudong chaba pizari khudong chaba sing asigi damag 12 standard loiraba students singna institute asida lakpiduna akupa marol tanabiu amadi online inquiry ki damag contact number asida call tawbiduna tanabiu 7005970470 natraga 8132092225. Presto Personalized Wonders, Imphal da nauna hangdok jare, hairiba asida personalized gifts, corporate gifts, awards and mementos, home decor, office rubber stamp na chingba potlam sing mafam asida phangbigani ngasi maglangsing birau Tilak Ras Enterprises, Presto, Thangal Bazar near Kasturi Thong, Imphal. Contact number 0385-244-9025 natraga 98621-00456. Diabetes ka loina na hinglibu sing tha amagi manungda fahan bangamle. Khong hamba nungai tabasu numit mga nigi manungda fahan bangamle. Piles haibadi nungsang nabasu chama da chama fahan bangamle. Cholesterol wangba numit kunida normal oina lehen bangamle. BP wang basu thama ki manungda normal da lehen bangamle umnamak natural oiba anoba hidak makal singna lying jabani hakchang da sokadaba side effect amata leite makhatana hidak chabagi mathau su tararoi akopa moral gidamak ngasi maglengsin birau Diabetes Hospital, Jennings Road near Punjab National Bank, Porompat. Planning to study outside Manipur? Are you confused about your college or university selection after 12? Manipur Edu Online provide assistance to help you. College or university selection, admission guidance, career counseling. Don't delay. For more details, kindly log into our website www.manipuredu.online or you can also call us at 7628 960 947. Manipur gi ahanba dedicated cancer hospital AOI Babina Speciality Hospital da medical oncology, surgical oncology, advanced operation theater ga loinana cancer patients sing da affordable cost da mapung faraba care pisari side effect hantaba Manipur gi ahanba Lineage Halcyon radiation machine gi khudong chaba pangbigani cancer khangdok naba amasung stage lepada season naba PET CT scan machine so hospital asida lady tumor board phamduna patient sing gi laying pathapta ahenba khudong chaba loinana health card ki khudong chaba su pisari mayam gi damak AOI Babina Speciality Hospital, Sajiwa, Kabisoi, Imphal East. Lakatori Session 2023-24 के admission Hausare Institute asi Ministry of Corporate Affairs Government of India na well recognized Tauraba amati 5-year service complete oiraba Manipur da amatangairaba Air Hostess Training Institute amani class 12 pass Tauraba Mahairoi Singna tungi afaba career amati aviation industry da changningba singna ming chanbiba yaragani male and female punna apply tawba yaraba 10 to 15 years flying experience lairaba trainer singna train tauriba 100 plus students placement pikraba institute asida tongan ba course singi khudong chaba lecture course sing atudi international air hostess training airport operation and staff training ground handling loina soft skill career counseling interview skill spoken English and Hindi grooming guest lecturer session resume making mock interview service classes first aid interview preparation Zumba class swimming class amadi airport visits institute asigi staff singa loinana placement assistance ki damag Imphal amadi atopa state sing dasu khudong chaba pizari khudong chaba sing asigi damag 12 standard loiraba students singna institute asida lakpiduna akupa marol tanabiu amadi online inquiry ki damag contact number asida call tawbiduna tanabiu 7005970470 natraga 8132092225. Krumjari
Break matungda mayambu taramnok chari makata pauda United Clubs Organization Salongfam ga Indigenous Peoples of Manipur iponga kutsam naraga conflict situation haiba hiram sida nomagi oiba miyam punna khana nainabagi mifam amang ase Thobal district ke Salongfam Kangyam Yambem Nompok Ningthau Pangthoibi Sanglen ke laibungda pangthokre ngasi khana nainabagi mifam aduda iponge President Yumnam Devdatta Secretary Rakesh Moirangthem Vice President Chandramani Kumanthem iponge advisor Machingkham United Clubs Organization UCO Salongfam ke former President Furit Sabam Braza Salongfam Kang Yambem Gram Panchayat ke Pradhan Furit Sabam Leibak Chau Amadi Gram Panchayat aduge Ward number 1 dage 10 faubage Ward member singna President member sing oina saruk yakhi Yellow Singh Tangdu Laitana Hinzana Balengakna Yawalup Singa Wari Shano Haiba Pandamda Pangthokiba Yam Gyoiba Kananainabagi Mifam Aduda Wangang Kiba Wangang Luisina Hauzik Manipurda Thokliba conflict asida Yellow Singda Fangliba Chaiting Singh Kari Karamna Tauraga Aikoina Thengnagadage Amadi Karamna Mahausagumna Tangdu Laitana Hinzaba Ngamgadage Haibana Chingba Wafam Singh Fongdoknaki Kanai nainaba mifam aduda ipomge President Yumnam Devadatta na fongdorakpada ngasi Maitai Kuki anigi marakta thengnariba kanglup ke lanfam asida Kuki militant singna sugi marumda makoige lanmigi achoba pangal ama sagat pangamli masimagna su Kuki singna Maitai da fongna landaba ngambani Maitai akoigi oinasu imaleba Manipur asibo macheta na kaikhibadagi kanba ngamnanaba akoigi yawulup sing asina sovereignty haiba wafamda lengakta political dialogue tawduna macheta na kaiba Rakliba Manipur imagi saktam asibu kananaba fong na thoklaktuna hotnaba matam oirabra haiba wafam kayasu fongdoki ngase Jiribamgi DC Officer District Level Peace Committee Jiribam na sinuna apunba CSO sing yawba mifam ama pangthokre Nasigi mifam aduda Krishna Kumar DC Jiribam Convener Peace Committee A Ghanashyam Sharma SP Jiribam Co Convener 39 AR Commandant DIG CRPF 29 AR Commandant 87 CRPF Commandant Amadi K Sarat Kumar Chairman Building and Other Construction Amadi Atai Jiribamgi Ajuka JDO Jimpal Jimwak Kuki NP Amadi Atai Maroiba Kayana ngasigi mifam aduda sarukyaki Pangthokiba maroiba pandamdi jati kayana sunna khundariba Jiribamda santi lehenba asige pandamda pangthokiba mifamni maroina Jiribamge Boroikhal Babukhal Savukhat ke mafam singda leiriba khunja singna mayum thadорактuna leiriba inmate singna security PBU haina hairubada matam khara leiraga santi lakani isingi lambi natana tai pambai leitaba mafam amani Aduga matam kharani ni santi laktriba fawa lairiba singdagi lenghaningde haina 39 AR gi commandena haiki Lamdamasida lairiba miyambu lichingduna puba ngamba CSO singna lakliba tang tareta iboyama sumang lila sanglenda miyamgi mifam ama pangthokadauri mifam asida CSO pumnamagna saruk yabiu haina thawai mirelgi media coordinator P Rani Balana fongdokre Wava masing asi Manipur Press Club ta pangthokiba paumi singa unaba amada fongdokibani magna makha taraduna Manipur da thokliba thawdo wathok khudimak mangzil thana thodang loriba CSO pumnamakta thawai mirel women wing ge maikai dage lakliba September tang 8 ke ayuki pung 13 taba matamda iboi ama sanglenda Manipur gi hojik thokliba irang asiga mari leinana lawgadaba thodang singi matangda CSO singa kok chungsinaduna miyambu liching ama khakta chingnaba wafam khanaduna maruiba warep lawmi Nasi Haiki.
Sophia English School ki class 10 mahiroi singna senduna ngasi oja singi numit palan Thobal wa matabada leiba school asige hall da pangthokre mapungoi ba thoramgi saru amoina school asige headmaster akoi jamjugeshwarna luchingduna Dr. Radhakrishnan gi photo da leishu katuna ikai kumna ba utpaga loinana mahiroi singna school asige oja sing amasung non teaching staff pumnamakta ngamjaba khudol sing tamduna oja singbu ikai kumna ki Mayang Imphal Chirai Makha Leikai Mera Paibi Ima Ibel Singna Sanjem Chirang Naran Senada Khulngak Liba volunteer amasung tapta isai sakpa Jayanta da chana thaknaba polam sing mateng pangkhre polam sing adu Mera Paibi Ima Ibel Singna ngasi koina chatuna khulngak liba Naha Sing amadi tapta gi isai sakpa Jayanta Masada khutsinaki Kathmandu, Nepal da pangthokpa Yangkhai ka mangarak suba Asian Bodybuilding and Physics Sport Championship Englishing aniga kungahumdoi gi marini chanba numita Manipur gi Warsim che shamna men sports physics up to 170 cm category gi oina senjeng gi takamal ama lobangam khre haina amba na thadorapa cherol amana thagat wahai fongdorakli Diamond TV ki ahan ba mapok numit ki thauram ngarang khongzom da leiba Diamond TV ki studio da hojik oriba leiba ki irang sida achamba thauram amaga loinana pangthokre thauram asiga mari leinana Diamond TV ki James na wakhalon manaba iraicha kayana support tawbibadagi chahi ama mapung fana thabak Taubang amhanbibagi damakta miyambu thagatpa fongdokladuna humanitarian TV channel ama oina awana kayada miyoi kayada tembang lagli amadi hojik tholiba irang asina maram oiraga sokpadagi layengbada khudongchadaba sing amadi khulngakliba amadi laikhidraba imung singdasu tengbangli haiki September ki tang mari asi Diamond TV na cable network ta yaw kiba ahan manu mit aduni Diamond TV haiba TV channel ama oirak pasidi September ki tang mari asida oirakhi si punamak asi sanalai pax da lebiri ba miyam pono mana support to biba punamak tege khoi mai pa pongam jari bani ai khoi no hona jari basidi saruk cham gi manung da khachi khaktani tapna hona jarak to miyam gi thogal to bangam ba oijage humanitarian TV channel ama oibana maram oirakanda leipa sida lamdam sida leiba awana kaya bo khoina mateng pangduna lakli handaki khana chainaba lan masidasu soklaba imung manung singda khoina mateng pangba aduma kya tawjari haujisu imung taret nipan akhoi amohana chatnanabagi damak akhoi ga wakalon manaba kaya marum punchinaduna lamdam masida lebe irei chapuna mapanda lebe USA gi North East America gi site lebe no pitara homdoino punchin batimama loinana Australia da gi team South Korea da lebe team aduga mapanda maitai no sa haiba team tongan ba Goa da gi lebe chinau sin mateng pangbiro sing Manipur da gi sanale pakde pangba punama punchin jaraga mathang mateng pangna basu honajari miyam punamakta amukaso hanna thagachaba phongdokjari Karkinos Manipur Cancer Institute and Research Center na in Deputy Commissioner Office Imphal East ka khutsam naduna nomagi oiba cancer awareness and screening camp ama Imphal East Deputy Commissioner ge office ta ngarang pangthokre thauramadu da Deputy Commissioner Imphal East Khumanthem Daina Devi IAS ka loina STO sing amadi officers kayasu sarugyaki thauramadu da oral breast cervical lungs prostate amadi colorectal ge cancer ge screening sing su pangthokki Maru ina cancer na balina si matang siya detect tawag ka prevent tawag it's a curable disease na balina early detection na tabog chinlo ko ina masukan environment because stressful environment na mata function tawag na early detection is very important ko yung awareness ako ang employees na mukha na kung reason involved in my risk assessment chimba screen na chimba reasonable price ta rate because yung tagacheck university performance with administration na to go ni Karkinos na matang chana singis na fruitful ay ba discount awareness sama to bilang lesson tagacheck Lamdam asida thokliba irang asiga mari dainana maitai pambaina Black September haina palan tawduna chathariba khongjang asigi saruga moina ngarang numidang kaisamthong top leirak kaisamthong longjam leirak kaisamthong hodam leirak amadi kaisamthong elambam leikai leirak machagi apunba maira paibi singna amuba fiso setuna wakat mifam phangkre wakat mifam asida irang asiga mari leinana thawai thakraba kayagi mafamda ikai kumna basu utuna haikat leikat tamnaki
Law and Order gi fibam khara fagalakpadagi Imphal East amasung Imphal West district ta ngasi ayu pung 5 dagi numidang wairam pung 6 fauba curfew komthokre. Amaromda Bishnupur district oina ayu pung 5 dagi nungthil pung 1 fauba curfew komthokre. Curfew komthoklingai manungda kaithal amadi dukan sing thong hangnaki. Lambi da mi adumak chetnaki. Nomada changdaba yatro polam sing curfew komthoklingai manungda miyamna leisinaki. Mahausa lambi da gari adumak chenaki. Hayenge oinadi Imphal East, Imphal West amadi Bishnupur district oina curfew komthokidre. ELITETV News channel asigi oina miyamna email gi kuthangda ipau thabirak pamatamda email address info@elitetv.in da thabirak na bakhanganjari. Masida shunatana ELITETV da ipau forward gi oina phone number 9402890982 da ipau forbirak na bakhanganjari. Miyamna su ELITETV gi YouTube channel, Facebook page, Instagram amadi Twitter da su follow to bina bakhanganjari. Loshilappada maruiba pausing amukana pisari. Fogak Chow Ikaida Lairiba barricade Laktopagi Kongjangda Miyamna Saruk Yabiu Haina Kokomi Women Wing na Fongdok Lagli. State ki thakta Teachers Day gi thauram pangthokre lamdam asida lairiba mahai loisang sing malem gi thakta pukhatna ba honagani haina Education Minister na fongdokre. Naran Sainada ngarang ahingsu kuke militant singa khuthok nakre. Irang asida kuki jomi margi officers chamaga yangkai taruk rom thabak kadana leiri. Amadi Imphal East amasung Imphal West ko ina curfew hayengi oina komthokidre. Bishnupur district oina su curfew komthokidre. Ngasigi oinadi ELITETV na sandokchari ba Manipuri pau matang swaida losinjari meeting tabiri basingbu amukana khurumjari.